ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯑꯦ ꯃꯌꯥꯝ ꯍꯥꯏ ꯑꯥꯔꯇꯤꯀꯜ 355 ꯆꯠꯅꯔꯕ ꯆꯠꯅꯗꯕ꯭ꯔꯥ ꯅꯩꯅ ꯂꯩꯔꯦ ꯑꯃꯤꯠ ꯁꯥꯍꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯍꯥꯏꯔꯕꯅꯤ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯌꯥꯎꯔꯦꯀꯣ ngasidagina chahi 63 ki mamangda pass tawkiba oirabasu Manipur Hill Areas Acquisition of Chiefs Right Act 1967 asi Manipur da mapung fana chana handabana hauzik oiriba phibam asi oihalakpani haina RPI Athwali gi National Secretary su oiriba political activist Maheswar Thaunawjamna phongdokre Mahak ki wafam asi Maitai Community Joint Coordinating Committee MCJCC of 𝗦𝗛𝗘 𝗦𝗑 Thawal Khunau amadi masigi women wing na punna senduna ngarang Thawal district ki 𝗦𝗑 Soralen Laikolda pangthokiba miyamgi oiba mifam amada athoiba mitung oina saruk yakiba Maheswar Thaunawjamna miyamda phongdokibani Maitai Community Joint Coordinating Committee MCJCC of 𝗦𝗑 𝗦𝗑 Thawal Khunau ki President Nongthobam Birena Thoromapu aduga local leaders sing amadi social worker kyana akhanaba mithung sing oina saruk yaki 𝗦𝗑 𝗦𝗑 amadi Thawal Khunau yaungna tongan tongan ba mafam kyadagi miyoi cha kayana saruk yaduna pangthokiba miyamgi mifam aduda Maheswarna hai yelhomi phurup ama oina ngasi Maitai singna masagi maramda masida refugee amagumna lanjenaduna lairiba phibam asi kumjali Lising amaga Chamapan Humputareta pass tawkiba Manipur Hill Areas Acquisition of Chiefs Right Act ama hauzik phawba mapung fana implement tawdribasi karigino mamang degi amadi hauziki lengak loisingna magi MLA Minister CM oiba fangnaba amadi makoi gi board fangnaba hotnabada act asi mapung fana chana handana thambani haina lengak loisingbu kana yaningdaba phongdoki Paripuri gi suthangna khul gi ningthau khulakpa hereditary chieftainship ohenbagi mawong chatnabi asi North East ki state singdagi amasung Myanmar lebaktagi fawba loina lokthokre adubu Manipur dadi kuki illegal immigrants singna chatnabagi mawongda lairibasi karigino khulai pairiba asi kuki su militant group kunmanga asidang natana su tawnadaba atai militant group mayam amasu lairi lona yadaba mawongda yumthangnaba lebak Myanmar dagi changlakliba immigrant kuki singa sina khul kaya semduna tasinba khulgi khulakpa singna tawning bata tawduna sagai kudingi khulai paiba militant group kaya amasu linkhatlei masi Acquisition of Chiefs Right Act 1967 pass tawraga chana dabadagini asigumba mamang dagi soiraga sum lakpana ngasi aikoina waribani asoiba mayam asi kanana semdokadori haina hangleduna asigumba asoiba kaya asi matam dudagi semdoktuna laklamlabadi ngasi aikoina oiriba phibam asi oiramdaba yai haina su Maheswarna phongdoki Article 355 channel channel naina leire Amit Shahna Parliament hairabani mapandagi changakpa khulai paiba yaureko NIA na so hairabani mapandagi changjalakpa yaureko hairabani adu taragani Article 355 aibagi arthadi karigumba mapandagi external aggression mapandagi khulai paiba kambu changjalakpa taragati makoi se Indian government na central government takhai gi ba haibase Article 355 da yaurabani ba adu taragati mapandagi changjalakpa yaure haibase Amit Shahna so haigre NIA so haigre adu Article 355 ki matung ina automatically takhai dise kari gi haibase wa na hangning do